ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯊꯧꯕꯁꯨ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯊꯧꯕꯅ ꯑꯩꯕꯨ ꯑꯃꯨꯛꯇꯪꯒ ꯇꯧꯔꯝꯈꯤꯁꯤꯔꯅꯦ꯫ ꯐꯣꯟꯗꯨ ꯂꯧꯊꯣꯛꯇꯨꯅ ꯑꯕꯦꯗ ꯀꯣꯜ ꯇꯧꯔꯤ꯫ ꯑꯕꯦꯁꯨ ꯆꯥꯛ ꯊꯣꯡꯂꯤꯉꯩꯗ ꯃꯈꯣꯟ ꯑꯃ ꯇꯥꯔꯛꯂꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯃꯈꯣꯜꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯆꯪꯂꯛꯄꯗ ꯎꯔꯦ ꯐꯃꯨꯡꯗ ꯊꯝꯂꯤꯕ ꯐꯣꯟ ꯑꯗꯨ ꯉꯥꯟꯗꯨꯅ ꯂꯩꯕ꯫ ꯃꯈꯣꯜꯁꯤꯗꯤ ꯃꯣꯏ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯕꯤꯗꯨ ꯑꯣꯏꯔꯝꯅꯤ꯫ ꯑꯕꯦ ꯆꯦꯟꯁꯤꯟꯗꯨꯅ ꯐꯣꯟꯗꯨ ꯄꯥꯏꯈꯠꯇꯕꯤ꯫ ꯍꯜꯂꯣ ꯍꯜꯂꯣ ꯀꯅꯥꯅꯣ? ꯈꯨꯝꯗꯦꯅꯦ, ꯏꯁꯩꯗ ꯄꯪꯁꯛꯇ ꯁꯛꯏ꯫ ꯂꯥꯛꯂꯝꯕ ꯀꯣꯜꯗꯨ ꯐꯠ ꯃꯨꯠꯈꯤ꯫ ꯁꯣꯝꯗꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯧꯕ ꯑꯃꯨꯛꯇꯒ ꯇꯧꯈꯤꯒꯦ ꯈꯟꯅ ꯇꯧꯔꯛꯂꯤ꯫ ꯑꯕꯦ ꯐꯣꯟꯗꯤ ꯑꯣꯛꯄ ꯍꯩꯖꯗ ꯐꯣꯟꯗꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯗꯥ ꯊꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯐꯣꯟꯗꯨꯕꯨ ꯅꯤꯡꯉꯝꯗꯅ ꯌꯦꯡꯖꯔꯒ, ꯗꯥ ꯊꯧꯕ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨꯀꯣ꯫ ꯊꯧꯕꯁꯨ ꯄꯥꯏꯕꯤꯔꯛꯇ꯭ꯔꯕꯗ ꯅꯨꯡꯉꯥꯏꯇꯅ ꯃꯦꯁꯦꯖ ꯊꯥꯔꯤ꯫ ꯑꯕꯦ, ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯑꯃꯨꯛꯇꯗꯤ ꯇꯥꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯅ ꯇꯝꯕꯤꯔꯝꯗ꯭ꯔꯦ꯫ ꯗꯥ ꯆꯠꯂꯨꯈꯤꯒꯦꯀꯣ, ꯅꯥꯗ ꯌꯦꯛꯇꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯑꯣꯏꯌꯨꯀꯣ꯫ I'll miss you, ꯑꯕꯦ꯫ ꯑꯕꯦꯁꯨ ꯎꯄꯥꯏ ꯂꯩꯇ ꯆꯥꯛꯁꯪꯗ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯗꯥ ꯊꯧꯕꯅ ꯑꯩꯕꯨ ꯂꯥꯟꯅ ꯂꯧꯔꯝꯒꯗ꯭ꯔꯥ? ꯀꯔꯤꯒꯤꯅꯣ ꯗꯥ ꯊꯧꯕꯅ ꯂꯥꯞꯈ꯭ꯔꯒ ꯄꯨꯛꯅꯤꯡꯗ ꯃꯤꯄꯥꯏꯕ ꯄꯣꯛꯂꯛꯂꯤꯕ? ꯗꯥ ꯊꯧꯕ, ꯅꯀꯣꯛ ꯐꯥꯎꯕ ꯆꯤꯛꯇꯅ ꯌꯧꯕꯤꯕ ꯑꯣꯏꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯊꯧꯕ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯧꯕ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯑꯕꯦꯗ ꯀꯣꯜ ꯇꯧꯏ꯫ ꯑꯕꯦꯁꯨ ꯐꯣꯟꯗꯨꯕꯨ ꯌꯦꯡꯖꯔꯒ ꯄꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯗꯨꯅ ꯈꯥꯡꯖꯔꯤ꯫ ꯐꯣꯟꯗꯨ ꯄꯥꯏꯈꯠꯂꯛꯇ꯭ꯔꯕꯗ ꯊꯧꯕ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯍꯤꯞꯊꯩ꯫ ꯚꯤꯀꯤꯅ, ꯀꯩꯗꯧꯔꯦ ꯃꯥꯗꯣ ꯂꯥꯛꯄꯒ ꯎꯪꯂꯤꯕꯗꯨꯅ? ꯊꯧꯕꯅ, ꯑꯕꯦꯗꯣ ꯉꯔꯥꯡꯗꯒꯤ ꯀꯣꯜ ꯇꯧꯕꯅꯤ, ꯄꯥꯏꯈꯠꯂꯛꯇꯦ꯫ ꯚꯤꯀꯤ ꯉꯛꯅ, ꯃꯥꯗꯤ ꯀꯥꯏꯗꯒꯤ ꯐꯣꯟ? ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯑꯩ ꯂꯩꯁꯤꯗꯤ ꯃꯥꯒꯤ꯫ ꯚꯤꯀꯤꯅ, ꯍꯩꯔꯝꯃꯣꯏꯍꯦ ꯐꯣꯟꯒ ꯁꯤꯖꯤꯟꯅꯕ꯫ ꯊꯧꯕꯅ, ꯑꯁꯦꯡꯕꯩꯔꯣ ꯚꯥꯏ? ꯚꯤꯀꯤꯅ, ꯁꯨꯝ ꯈꯟꯕꯅꯦ ꯍꯩꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯚꯤꯀꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯧꯕ ꯃꯊꯟꯇ ꯋꯥꯈꯜꯗ ꯈꯟꯖꯩ꯫ ꯑꯗꯨꯅ ꯑꯣꯏꯖꯥꯠꯂꯣ ꯃꯥꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯔꯛꯇ꯭ꯔꯤꯕ? ꯊꯧꯕꯅ, ꯑꯗꯣ ꯚꯥꯏ, ꯅꯪ ꯑꯕꯦ ꯍꯣꯏ ꯐꯦꯃꯤꯂꯤꯒꯤ ꯃꯔꯝꯗ ꯈꯤꯇ ꯍꯥꯏꯕꯤꯌꯣ꯫ ꯚꯤꯀꯤꯅ, ꯑꯗꯨ ꯈꯪꯂꯒ ꯑꯃꯨꯛ ꯑꯕꯦ ꯍꯪꯒꯣꯏꯔꯛꯀꯅꯤ, ꯇꯣꯛꯑꯣ ꯈꯪꯂꯨꯔꯅꯨ꯫ ꯊꯧꯕ ꯁꯥꯎꯅ, ꯚꯥꯏ, ꯑꯩꯕꯨ ꯑꯗꯨꯒꯨꯝꯕ ꯃꯥꯜꯂꯕꯣ? ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯑꯕꯦꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯉꯥꯜ ꯑꯁꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯃꯨꯠ ꯅꯥꯏꯔꯔꯣꯏꯌꯦ꯫ ꯚꯤꯀꯤꯅ, ꯑꯕꯦ ꯍꯣꯏ ꯕꯕꯥꯗꯣ ꯊꯥꯏꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯃꯤ ꯐꯕꯗ ꯈꯨꯟꯗꯨꯗ ꯃꯃꯤꯡ ꯆꯠꯅꯔꯝꯂꯤꯕꯅꯦꯅ ꯍꯥꯏꯅꯩ, ꯑꯗꯨꯕꯨ ꯑꯕꯦ ꯄꯣꯛꯄꯗ ꯃꯈꯣꯏ ꯃꯃꯥꯗꯣ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯊꯧꯕ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯛꯏ꯫ ꯃꯃꯥ ꯂꯩꯈꯤꯗ꯭ꯔꯕ? ꯚꯤꯀꯤꯅ, ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ꯫ ꯑꯗꯨꯗꯒꯤ ꯃꯣꯏ ꯕꯕꯥꯗꯣ ꯐꯠꯇ꯭ꯔꯕ ꯋꯥꯈꯜꯗ ꯑꯕꯦꯅ ꯃꯃꯥ ꯍꯥꯠꯄꯅꯦ ꯍꯥꯏꯗꯨꯅ ꯄꯤꯛꯂꯤꯕꯤ ꯑꯕꯦꯕꯨ ꯍꯟꯅꯐꯥꯎ ꯌꯦꯡꯕꯤꯔꯛꯈꯤꯗꯦ ꯍꯥꯏ꯫ ꯀꯀꯥꯁꯨ ꯃꯣꯏ ꯃꯃꯥꯗꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯤꯁꯥꯗ ꯇꯥꯏꯅꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯂꯥꯏꯁꯨꯈ꯭ꯔꯦ꯫ ꯑꯕꯦꯗꯤ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯔꯥꯏꯕꯛ ꯊꯤꯅ ꯂꯥꯛꯂꯕꯅꯤ, ꯃꯃꯤꯠꯇꯁꯨ ꯂꯥꯏꯔꯤꯛ ꯃꯌꯦꯛ ꯎꯕ ꯐꯪꯖꯗ꯭ꯔꯕꯅꯤ꯫ ꯊꯧꯕꯗꯤ ꯚꯤꯀꯤꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯄꯤ ꯁꯤꯟꯊꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯚꯤꯀꯤꯅ, ꯃꯁꯤꯗ ꯅꯠꯇꯦ, ꯍꯧꯖꯤꯛꯁꯨ ꯅꯧꯖꯔꯤꯕ ꯏꯃꯥꯅ ꯌꯨꯝꯗꯨ ꯁꯨꯖ ꯅꯣꯝꯖꯗꯨꯅ, ꯑꯗꯨꯏ ꯃꯊꯛꯇ ꯃꯣꯏ ꯕꯕꯥꯒꯤ ꯌꯨꯊꯛ ꯁꯦꯜꯁꯨ꯫ ꯊꯧꯕ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ, ꯚꯥꯏ, ꯌꯥꯔꯦ ꯇꯣꯛꯂꯣ, ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯚꯤꯀꯤ ꯅꯣꯛꯈꯤ ꯇꯧꯔꯗꯨꯅ, ꯁꯤꯃꯛꯅꯅꯦ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯒꯦ ꯈꯟꯅ ꯅꯨꯡꯁꯤꯈꯤꯕ, ꯑꯗꯨꯕꯨ ꯅꯨꯄꯥ ꯀꯣꯏꯔꯣꯏꯅ ꯁꯤꯀꯥꯡ ꯈꯥꯡꯕꯗꯒꯤ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯦꯡꯅꯔꯦ꯫ ꯊꯧꯕ ꯂꯥꯡꯇꯛꯅꯅ, ꯚꯥꯏ, ꯑꯩ ꯑꯕꯦ ꯌꯥꯝ ꯎꯅꯤꯡꯉꯦ꯫ ꯚꯤꯀꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ, ꯈꯪꯅꯨꯡ ꯅꯨꯡꯁꯤꯔꯛꯂꯤꯔꯕ? ꯊꯧꯕꯅ, ꯚꯥꯏ, ꯑꯩ ꯃꯥꯕꯨ ꯍꯧꯖꯤꯛꯃꯛ ꯏꯅꯥꯛꯇ ꯊꯝꯅꯤꯡꯂꯦ, ꯃꯥꯕꯨ ꯃꯈꯥ ꯇꯥꯅ ꯋꯥꯍꯟꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ꯫ ꯅꯤꯡꯉꯝꯗ꯭ꯔꯕ ꯃꯥꯏꯊꯣꯡꯅ ꯊꯧꯕ ꯇꯧꯐꯝ ꯈꯪꯗ, ꯀꯔꯤꯒꯤꯅꯣ ꯅꯣꯡꯗꯝꯕ ꯃꯥꯅ ꯅꯧꯖꯔꯤꯕꯤ ꯃꯉꯣꯟꯗ ꯑꯁꯨꯛꯇ ꯊꯤꯅ ꯇꯧꯕꯤꯕ? ꯊꯧꯕ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯑꯃꯨꯛ ꯇꯩꯊꯣꯛꯆꯩ꯫
ꯑꯗꯨꯕꯨ ꯅꯣꯡꯗꯝꯕ ꯃꯥꯒꯤ ꯅꯣꯡꯗꯝ ꯑꯗꯣ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯗꯦꯛꯀꯅꯤ. ꯑꯩ ꯑꯕꯦꯒꯤꯗꯃꯛ ꯍꯣꯠꯅꯒꯅꯤ. ꯃꯥꯕꯨ ꯅꯨꯡꯉꯥꯏꯍꯟꯕ, ꯅꯣꯛꯍꯟꯕ ꯑꯩꯒꯤ ꯏꯊꯧꯗꯥꯡ ꯑꯣꯏꯒꯅꯤ. ꯚꯤꯀꯤꯅ, ꯚꯥꯏ, ꯑꯩ ꯊꯥꯖꯩ ꯅꯪꯒꯤ ꯁꯦꯡꯂꯕ ꯄꯨꯛꯆꯦꯜ ꯑꯗꯣ. ꯑꯕꯦꯅꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯕꯤꯔꯛꯄ ꯑꯣꯏꯁꯅꯨ. ꯊꯧꯕꯅ, ꯑꯗꯣ ꯚꯥꯏ, ꯅꯪ ꯍꯌꯦꯡ ꯅꯣꯏ ꯆꯟꯗꯣ ꯑꯃꯨꯛꯇ ꯑꯕꯦ ꯍꯣꯏꯗ ꯊꯥꯕꯤꯌꯨ. ꯑꯩ ꯊꯥꯖꯩ ꯃꯥ ꯐꯣꯟꯗꯣ ꯑꯣꯛꯄ ꯍꯩꯔꯝꯂꯔꯣꯏ ꯍꯥꯏꯕ. ꯚꯤꯀꯤꯅ, ꯐꯔꯦ, ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯍꯜꯂꯒꯦ. ꯊꯧꯕ ꯂꯣꯡꯅ ꯍꯤꯞꯇꯨꯅ ꯑꯕꯦꯗꯒꯤ ꯋꯥꯈꯜꯗ ꯇꯥꯎꯖꯔꯤ. ꯑꯕꯦ, ꯅꯪꯕꯨ ꯌꯥꯝ ꯋꯥꯔꯕꯣ? ꯑꯩ ꯏꯁꯣꯔ ꯃꯥꯕꯨ ꯋꯥꯔꯧꯗꯕ ꯉꯝꯗꯤꯌꯦ. ꯅꯣꯡꯉꯥꯜꯂꯗꯨꯅ ꯚꯤꯀꯤꯒꯤ ꯃꯆꯟ ꯑꯕꯦ ꯍꯣꯏꯗ ꯂꯥꯛꯏ. ꯆꯟꯅ, ꯆꯦꯕꯦ, ꯆꯦꯕꯦ. ꯑꯕꯦ ꯃꯅꯤꯡꯗꯒꯤ ꯂꯥꯎꯔꯛꯏ. ꯀꯅꯥꯅꯣ? ꯑꯩ ꯃꯅꯤꯡꯗ ꯏꯁꯤꯡ ꯆꯥꯏꯔꯤꯌꯦ. ꯆꯟ ꯃꯅꯤꯡꯂꯣꯝꯗ ꯆꯪꯂꯛꯏ. ꯑꯕꯦꯁꯨ ꯆꯟ ꯎꯕꯗ, ꯆꯟ, ꯀꯩ ꯂꯩꯔꯒꯦ? ꯆꯟꯅ, ꯑꯩꯈꯣꯏ ꯇꯥꯃꯣꯅ ꯑꯝꯇ ꯆꯠꯂꯨꯁꯣꯅ ꯂꯥꯛꯂꯤꯅꯤ. ꯑꯕꯦꯅ, ꯑꯣ, ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ? ꯆꯟꯅ, ꯆꯦ, ꯐꯣꯟꯗꯨ ꯁꯤꯖꯤꯟꯅꯕ ꯀꯃꯥꯏꯅ ꯇꯧꯔꯒꯦ? ꯐꯣꯟ ꯄꯜꯂꯛꯄꯗ ꯑꯕꯦ ꯍꯔꯥꯎꯅ, ꯅꯪ ꯂꯥꯛꯄ ꯌꯥꯝꯅ ꯐꯔꯦ. ꯑꯝꯇ ꯂꯥꯛꯑꯣ, ꯑꯩ ꯀꯩꯝꯇ ꯈꯪꯗ꯭ꯔꯦ. ꯃꯕꯥꯅꯤꯃꯛ ꯀꯥꯗ ꯆꯪꯃꯤꯟꯅꯔꯛꯏ. ꯐꯣꯟꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯤꯁ ꯀꯣꯜ 15, ꯃꯦꯁꯦꯖꯦꯁ 2 ꯂꯩꯔꯝꯃꯤ. ꯃꯦꯁꯦꯖꯁꯤꯡꯗꯨ ꯆꯟꯅ ꯄꯥꯕꯤꯔꯕꯗ ꯑꯕꯦ ꯄꯤꯔꯥꯡ ꯌꯧꯍꯧꯔꯛꯂꯤ. ꯆꯟꯅ, ꯆꯦ, ꯗꯥ ꯊꯧꯕꯅ ꯆꯦꯁꯦ ꯐꯖꯅꯗꯤ ꯅꯨꯡꯁꯤꯕꯤꯕꯖꯥꯠꯅꯤ. ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯖꯔꯛꯏ. ꯆꯟꯅ, ꯆꯦ, ꯕꯦꯂꯦꯟꯁꯁꯨ ꯌꯥꯎꯋꯦ. ꯗꯥ ꯊꯧꯕꯗ ꯀꯣꯜ ꯇꯧꯕꯤꯒꯦ. ꯀꯣꯜꯗꯨ ꯔꯤꯡ ꯆꯠꯂꯕꯗ ꯆꯟꯅ ꯑꯕꯦꯒꯤ ꯃꯅꯥꯗ ꯐꯣꯟꯗꯨ ꯊꯝꯂꯤ. ꯊꯧꯕ ꯇꯨꯝꯂꯝꯕꯗꯒꯤ ꯎꯔꯨꯝ ꯃꯤꯠ ꯄꯥꯡꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯐꯣꯟꯗꯨ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯑꯕꯦ ꯑꯣꯏꯔꯝꯕꯗꯨꯗ ꯍꯔꯥꯎꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯅꯪꯍꯧꯔꯣꯏ ꯃꯇꯥꯒꯨꯝ ꯐꯠ ꯑꯣꯈꯠꯂꯤ. ꯊꯧꯕ ꯍꯔꯥꯎꯅ, ꯑꯕꯦ. ꯑꯕꯦ ꯈꯣꯟꯖꯦꯜ ꯅꯤꯛꯅ, ꯗꯥ ꯊꯧꯕ. ꯑꯕꯦꯒꯤ ꯈꯣꯟꯖꯦꯜ ꯇꯥꯖꯔꯕꯗ ꯋꯥꯖꯔꯝꯕ ꯄꯨꯝꯅꯃꯛ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯔꯤ. ꯊꯧꯕꯅ, ꯑꯕꯦ, ꯅꯪꯒꯤ ꯅꯄꯥꯎ ꯇꯥꯗ꯭ꯔꯕꯗ ꯑꯩ ꯂꯩꯐꯝ ꯈꯪꯗꯦ. ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯈꯠꯂꯛꯇ꯭ꯔꯤꯕ? ꯑꯕꯦ ꯇꯞꯅ, ꯗꯥ ꯊꯧꯕ, ꯑꯩ ꯐꯣꯟꯗꯣ ꯍꯦꯂꯣꯅꯗꯤ ꯍꯥꯏꯌꯦ, ꯑꯗꯣ ꯗꯥ ꯊꯧꯕꯒꯤ ꯈꯣꯟꯖꯦꯜꯗꯤ ꯇꯥꯗꯤꯌꯦ. ꯐꯣꯟꯗꯣ ꯃꯊꯟꯇ ꯏꯁꯩꯗ ꯁꯛꯇꯨꯅꯇ ꯂꯩꯌꯦ. ꯆꯟꯗꯤ ꯑꯕꯦꯒꯤ ꯃꯇꯧꯗꯨꯗ ꯃꯆꯤꯟ ꯈꯨꯝꯗꯨꯅ ꯅꯣꯛꯂꯤ. ꯅꯥꯀꯜ ꯑꯃꯗꯅ ꯊꯧꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯥꯖꯔꯤ. ꯊꯧꯕꯅ, ꯍꯧꯖꯤꯛꯇꯤ ꯍꯩꯔꯕꯣ? ꯑꯕꯦꯅ, ꯍꯩꯁꯨ ꯍꯩꯇꯅ ꯁꯤꯗꯤ ꯆꯟꯅ ꯇꯧꯕꯤꯕꯅꯦ. ꯊꯧꯕꯅ, ꯆꯟ ꯂꯩꯔꯤꯕꯣ? ꯑꯕꯦꯅ, ꯂꯩꯔꯤꯌꯦ. ꯊꯧꯕꯅ, ꯑꯝꯇ ꯄꯥꯏꯍꯜꯂꯣ. ꯑꯕꯦꯅ ꯆꯟꯗ ꯐꯣꯟꯗꯨ ꯄꯤ. ꯆꯟꯅ, ꯗꯥ ꯊꯧꯕ, ꯀꯩ ꯍꯥꯏꯒꯦ? ꯊꯧꯕꯅ, ꯆꯟ, ꯅꯪ ꯑꯕꯦꯗ ꯐꯣꯟ ꯑꯣꯛꯄꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ. ꯑꯗꯨꯒ ꯑꯩ ꯅꯝꯕꯔꯁꯤꯗ ꯀꯣꯜ ꯇꯧꯔꯛꯄꯁꯨ ꯑꯃꯨꯛꯇ ꯇꯥꯛꯄꯤꯔꯝꯃꯣ. ꯆꯟꯅ, ꯍꯣꯏ ꯗꯥ ꯊꯧꯕ. ꯊꯧꯕꯅ, ꯐꯔꯦ, ꯑꯩ ꯊꯝꯃꯒꯦ. ꯑꯃꯨꯛ ꯇꯧꯔꯛꯀꯦ. ꯑꯝꯇ ꯈꯪꯅꯕ ꯇꯥꯛꯄꯤꯌꯨꯀꯣ. ꯊꯧꯕ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯆꯟꯅ ꯑꯕꯦꯗ ꯊꯧꯕꯗ ꯀꯣꯜ ꯇꯧꯕꯒꯤ ꯃꯑꯣꯡ ꯇꯥꯛꯄꯤꯔꯤ. ꯆꯟꯅ, ꯍꯩꯔꯗ꯭ꯔ ꯆꯦ? ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯍꯩꯔꯅꯤ. ꯆꯟꯅ, ꯑꯝꯇ ꯇꯧꯑꯣ ꯌꯦꯡꯒꯦ. ꯑꯕꯦꯅ ꯀꯣꯜ ꯇꯧꯒꯦ ꯍꯦꯛ ꯇꯧꯕꯒ ꯊꯧꯕꯒꯤ ꯀꯣꯜ ꯂꯥꯛꯏ. ꯑꯕꯦꯅ, ꯆꯟ, ꯗꯥ ꯊꯧꯕ ꯅꯠꯇ꯭ꯔꯣ? ꯆꯟꯅ, ꯃꯥꯅꯦ. ꯑꯁꯪꯕꯁꯤꯗ ꯅꯝꯃꯒ ꯍꯥꯏꯐꯦꯠ ꯆꯤꯡꯉꯣ, ꯌꯥꯔꯗꯧꯕꯅꯦ. ꯑꯕꯦ ꯆꯟꯅ ꯍꯥꯏꯔꯤꯕꯗꯨ ꯇꯧꯔꯒ, ꯑꯩꯁꯦ ꯌꯥꯔꯕꯣ? ꯂꯣꯏꯅ ꯇꯥꯟꯅꯔꯗꯕ꯭ꯔꯣ? ꯐꯣꯟ ꯑꯣꯈꯠꯄ ꯑꯣꯏꯔꯕꯣ? ꯑꯕꯦꯅ ꯍꯥꯏꯖꯔꯤꯕ ꯑꯗꯨ ꯊꯧꯕ ꯊꯋꯥꯏ ꯇꯥꯅ ꯈꯗꯥꯡꯒ ꯃꯦꯠꯇꯅ ꯇꯥꯖꯔꯤ. ꯆꯟꯅ, ꯗꯥ ꯊꯧꯕ ꯀꯧ, ꯈꯨꯝꯂꯛꯂꯗꯕꯅꯦ. ꯑꯕꯦ ꯐꯣꯟꯗꯨ ꯃꯅꯥꯗ ꯊꯝꯂꯗꯨꯅ ꯀꯟꯅ, ꯗꯥ ꯊꯧꯕ. ꯆꯟ ꯅꯣꯛꯇꯨꯅ, ꯑꯁ, ꯆꯦ, ꯃꯤ ꯃꯅꯥ ꯄꯪꯂꯝꯂꯅꯤꯌꯦ. ꯁꯣꯝꯗ ꯊꯧꯕꯗꯤ ꯍꯔꯥꯎꯖꯕ ꯍꯥꯏꯕꯨ ꯂꯣꯏꯔꯦ. ꯑꯕꯦ ꯇꯞꯅ, ꯇꯞꯅ ꯍꯥꯏꯔꯁꯨ ꯇꯥꯟꯅꯕ꯭ꯔꯣ? ꯃꯥꯗꯤ ꯑꯥꯗ ꯂꯩꯗꯥꯏ. ꯆꯟꯅ, ꯉꯁꯥꯏ ꯁꯥꯟꯅꯕ ꯑꯗꯨꯃꯥꯏꯅ ꯇꯞꯅ ꯁꯥꯟꯅꯋꯣ. ꯑꯕꯦ ꯇꯞꯅ, ꯗꯥ ꯊꯧꯕ.
Thauba momonok saduna haune Abena Heidi tasu tare Thaubana aine hena harawe Abena kaigi Thaubana nakondo taningo matamda taba fanglani Abe ikaina as Thaubana ado kaidoramnino Abena ingkoli sing jairamane Thaubana saijaro ado phone di nasadagi thaganuko Abena Thaubana wakal nungaina gahakta tumukige Abena hausikpo Thaubana tumthabaga kuidri biki orai kana lele Abe nokladuna thamo Thaubana fazana layuko thame Abesu nomi tausari Channa che chalage dudi aisu Abena Chan yam harawi nang lakpasi achapo laibige Channa yarani heng long badoina charage che Chansu nok dana thokri Abesu ikaina noksa hori As aidi ising chaibasu loisalamde Abe maningda mong chenthoraptuna ising chairi Ising China ngehakti phone dugi wakhalda amuk tauri Abena ai bunga sai aina tawbagi su taamani ne pere du makhada thamduna phone du lokthoi haibra yenge haina call tawsali Abena da thauba aina tarokli ne Thaubadi khomaktri ring di chatli kaino da thauba nangna khol ta di tring tawleiri Thauba uithazaramba adu lagliba phone aduda mamit pangladuna yenglakli Thaubana abeni ne kaidoba yaurjano phone du phat paikhatli Abena da thauba tadraba Thauba pakhatna abe tai kaidorabage Abena aisu haibra yenge haina torokpani da Thaubadi wangang dabi tring tawleiraga Thauba phukhabotuna phamjari makhutna khadangda metuna momonokna tajari Thaubana adagi kaidoraba Abena adagi da Thaubana wahe nganglakpaga tring mutkre Thauba khangnok thorei Abena Thaubana tring haido ai paidri haini Abena mathangdagi khanglani adudi phone thambadi kamaina thamge Thaubana angang masududa namo Abena adudi ai hausik namlage Thaubana Abena aisu thabak tawgi dasu tumo Thaubana dauren toroke ko phone thamkraba matungda Thauba phone du chena konsinduna nuksina chupi kari nupino sibo aina hausi chaluraga hekloksini nusiba asum helaglemi soidre ngauraga chatpa Thauba longna mo hipdaduna da Thauba as kele adu hairaga Thauba manglana mada dauduna tumthakre Somdana konjo amadi khaba bendara amada hidak thakminari khabana konjobu moithem tawraduna thamli kaka thau paisa gi di nachana loina mo pigani konjona ibungo aduni ina khunbo masa sidi nuksibana Thanel saurapna khabadi ingi tawraduna hoi palawrone nangbo khabana kaka wafam amata Konjo ngauri hayo isana haidingliba loina hayo khaba tapna kaka nasano pido ifamda sinabiro nasadu lona tobige kaka su aina soiduna pilangani Konjo noktuna makut thangalaga yai pigani isano pi soiduna pigani
ꯃꯗꯨ ꯇꯥꯕꯗ ꯈꯥꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯖꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯑꯕꯦ ꯃꯥꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯛꯄꯒ ꯐꯣꯟ ꯂꯥꯛꯂꯤꯕ ꯑꯗꯨ ꯍꯔꯥꯎꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯑꯣꯛꯂꯤ꯫ ꯑꯕꯦꯅ "ꯗꯥ ꯊꯧꯕ." ꯊꯧꯕꯅ "ꯍꯥꯎꯅꯦ, ꯆꯥꯛ ꯆꯥꯔꯕꯣ?" ꯑꯕꯦꯅ "ꯂꯣꯏꯗ ꯉꯥꯏꯔꯤ, ꯗꯥꯗꯤ." ꯊꯧꯕꯅ "ꯊꯣꯡꯗ꯭ꯔꯤꯗ." ꯑꯕꯦꯅ "ꯑꯁꯨꯛ ꯊꯦꯡꯂꯁꯤꯐꯥꯎ?" ꯊꯧꯕꯅ "ꯁꯤꯗ ꯈꯔ ꯊꯦꯡꯉꯤ, ꯑꯗꯣ ꯕꯕꯥꯗꯤ ꯀꯃꯥꯏ ꯇꯧꯔꯤ?" ꯑꯕꯦ ꯅꯨꯡꯉꯥꯏꯇꯅ "ꯍꯥꯟꯅꯒꯨꯝꯅꯤꯗ ꯕꯕꯥꯕꯨ." ꯊꯧꯕꯅ "ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤꯅꯤ, ꯅꯪ ꯋꯥꯈꯜ ꯍꯟꯊꯒꯅꯨꯀꯣ ꯑꯕꯦ." ꯑꯕꯦꯅ "ꯃꯗꯨꯇꯕꯨꯅꯦ ꯑꯩꯅꯁꯨ ꯉꯥꯏꯖꯔꯤꯕ." ꯊꯧꯕꯅ "ꯑꯕꯦ." ꯑꯕꯦꯅ "ꯀꯩ ꯍꯥꯏꯒꯦ?" ꯊꯧꯕꯅ "ꯑꯕꯦ." ꯑꯕꯦꯅ "ꯀꯩ ꯍꯥꯏꯒꯦ ꯗꯥ ꯊꯧꯕ?" ꯊꯧꯕꯅ "ꯉꯔꯥꯡꯗꯒꯤ ꯅꯪ ꯎꯕ ꯐꯪꯗ꯭ꯔꯦ, ꯑꯩ ꯌꯥꯝ ꯋꯥꯏꯕꯣ." ꯑꯕꯦ ꯅꯣꯛꯐꯦꯠ ꯇꯧꯖꯔꯤ꯫ ꯊꯧꯕ ꯅꯣꯛꯇꯨꯅ "ꯂꯣꯟꯅ ꯅꯣꯛꯄꯁꯦ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯅꯕꯅꯤꯀꯣ." ꯑꯕꯦꯅ "ꯇꯨꯠ." ꯑꯕꯦ ꯁꯨꯝ ꯀꯣꯏꯅ ꯌꯦꯡꯂꯛꯄꯗ ꯊꯧꯕꯅ ꯄꯤꯔꯝꯂꯤꯕꯁꯤꯡꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯆꯦ ꯑꯗꯨ ꯎꯔꯛꯏ꯫ ꯑꯕꯦꯅ "ꯗꯥ ꯊꯧꯕ, ꯆꯦꯅꯥ ꯑꯃ ꯌꯥꯎꯔꯝꯂꯤꯕꯁꯤ ꯀꯔꯤꯅꯣ?" ꯊꯧꯕ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡꯗꯨ ꯍꯟꯖꯤꯟꯈ꯭ꯔꯦ, ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗ꯭ꯔꯦ꯫ ꯑꯕꯦꯅ "ꯗꯥ ꯊꯧꯕ, ꯀꯩꯗꯧꯔꯒꯦ?" ꯊꯧꯕ ꯇꯞꯅ "ꯑꯕꯦ, ꯀꯩꯁꯨ ꯅꯠꯇꯦꯗ." ꯑꯕꯦ ꯈꯪꯂꯦ ꯀꯔꯤꯒꯨꯝꯕ ꯋꯥꯔꯣꯜ ꯈꯔꯗꯤ ꯌꯥꯎꯔꯤ ꯍꯥꯏꯕ꯫ ꯃꯁꯥꯗꯨ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯅ ꯅꯤꯡꯉꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯊꯧꯕꯅ "ꯑꯕꯦ." ꯑꯕꯦ ꯈꯨꯝꯖꯕ ꯐꯥꯎ ꯉꯝꯈꯤꯗ꯭ꯔꯦ꯫ ꯊꯧꯕꯅ "ꯑꯕꯦ, ꯇꯥꯕ꯭ꯔꯣ?" ꯊꯧꯕ ꯑꯕꯦ ꯏꯀꯥꯏꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ, ꯑꯃꯨꯛꯁꯨ ꯃꯊꯟꯇ ꯅꯨꯡꯉꯥꯏꯖꯗꯕ ꯄꯣꯛꯂꯤ꯫ ꯑꯕꯦ ꯅꯤꯡꯉꯝꯗꯅ "ꯗꯥ ꯊꯧꯕ, ꯑꯩ ꯃꯌꯦꯛ ꯄꯥꯕ ꯊꯣꯛꯇꯤꯌꯦ." ꯊꯧꯕ ꯇꯨꯃꯤꯟꯅ ꯇꯥꯗꯨꯅ ꯂꯩ꯫ ꯑꯕꯦ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯗꯤ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯗꯦ, ꯗꯥ ꯍꯣꯏꯒ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛ ꯇꯝꯗꯕ ꯅꯨꯄꯤ ꯂꯩꯔꯝꯈꯤꯗ꯭ꯔꯥ?" ꯑꯕꯦ ꯃꯄꯤꯗꯨꯁꯨ ꯁꯤꯟꯊꯖꯔꯛꯏ꯫ "ꯐꯅ ꯂꯥꯏꯔꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯀꯅꯥꯅ ꯃꯆꯥꯕꯨ ꯃꯍꯩ ꯇꯝꯍꯟꯗꯕ ꯌꯥꯎꯕꯒꯦ? ꯑꯗꯨꯕꯨ..." ꯃꯈꯥ ꯇꯥꯕ ꯉꯝꯗ ꯃꯆꯤꯟ ꯑꯅꯤꯗꯨ ꯆꯤꯛꯁꯤꯟꯅꯗꯨꯅ ꯋꯥꯅ ꯈꯥꯡꯂꯤ꯫ ꯊꯧꯕ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ "ꯑꯕꯦ, ꯑꯩ ꯂꯥꯜꯂꯦ." ꯑꯕꯦ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ "ꯗꯥ ꯊꯧꯕ." ꯊꯧꯕꯅ "ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯁꯦ ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯅꯪꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯒ ꯀꯔꯤꯒꯤꯅꯣ ꯅꯪꯒꯤ ꯑꯋꯥꯕ ꯃꯁꯛ ꯈꯪꯂꯝꯗ꯭ꯔꯤꯕ?" ꯑꯕꯦꯗꯤ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ꯫ ꯊꯧꯕ ꯅꯤꯡꯉꯝꯗꯅ "ꯅꯪꯒꯤ ꯄꯤ ꯎꯕ ꯉꯝꯗꯕ ꯑꯩꯅ ꯉꯁꯤꯗꯤ ꯅꯪꯕꯨ ꯀꯞꯍꯜꯂꯦꯀꯣ." ꯑꯕꯦ ꯇꯞꯅ "ꯗꯥ ꯊꯧꯕ." ꯊꯧꯕꯅ "ꯑꯕꯦ." ꯃꯈꯥ ꯇꯥꯕ ꯉꯝꯈꯤꯗꯕꯗꯨꯗ ꯑꯕꯦ ꯃꯄꯤ ꯇꯩꯊꯣꯛꯇꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ "ꯗꯥ ꯊꯧꯕ, ꯆꯦꯁꯤꯒꯤ ꯋꯥꯔꯣꯜꯗꯣ ꯍꯧꯖꯤꯛ ꯍꯥꯏꯕꯤꯌꯣ." ꯑꯕꯦꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯔꯕ ꯃꯥꯏꯊꯣꯡꯗꯨꯗ ꯃꯤꯅꯣꯛ ꯑꯃꯗꯤ ꯂꯥꯛꯂꯤ꯫ ꯑꯕꯦꯅ "ꯁꯦꯕ, ꯍꯥꯏꯕꯤꯌꯣꯕ." ꯊꯧꯕ ꯅꯨꯡꯁꯤꯔꯕ ꯈꯣꯟꯖꯦꯜꯗ "ꯑꯕꯦ, ꯍꯌꯦꯡꯗꯒꯤ ꯅꯪꯕꯨꯗꯤ ꯎꯖꯕ ꯐꯪꯂꯔꯣꯏ, ꯑꯗꯨꯕꯨ ꯅꯪꯒꯤ ꯁꯛꯇꯝꯗꯤ ꯊꯃꯣꯏꯁꯤꯗ ꯌꯦꯛꯇꯨꯅ ꯂꯩꯔꯅꯤ꯫ ꯂꯥꯞꯅ ꯂꯩꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯅꯪꯇꯒꯤ ꯃꯤꯡꯂꯦꯟꯗ ꯁꯣꯟꯗꯨꯅ ꯂꯩꯔꯒꯅꯤ꯫ ꯅꯪꯒꯤ ꯆꯝꯂꯕ ꯃꯥꯏꯊꯣꯡꯗꯨꯅ ꯅꯨꯡꯁꯤꯕꯕꯨ ꯇꯝꯕꯤꯈꯤꯕꯅꯤ꯫ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯅꯪꯕꯨꯗꯤ ꯅꯨꯡꯁꯤꯖꯕꯒꯤ ꯑꯌꯥꯕꯗꯤ ꯄꯤꯕꯤꯌꯨꯀꯣ꯫ ꯅꯪꯒꯤ ꯅꯨꯡꯁꯤꯕꯕꯨ ꯐꯪꯖꯕ ꯃꯤꯁꯛ ꯑꯗꯨꯗꯤ ꯂꯥꯏꯕꯛ ꯐꯕ ꯃꯤꯁꯛ ꯑꯣꯏꯒꯅꯤ꯫ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯝꯃꯦ ꯈꯟꯅ ꯑꯩꯕꯨꯗꯤ ꯂꯥꯟꯅ ꯎꯕꯤꯒꯅꯨ꯫ ꯅꯪꯕꯨ ꯋꯥꯏ ꯍꯥꯏꯗꯨꯅ ꯄꯤꯔꯝꯕ ꯅꯠꯇꯦ꯫ ꯑꯩ ꯅꯪꯕꯨꯗꯤ ꯇꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯅꯥꯛꯇꯒꯤꯁꯨ ꯂꯥꯞꯅꯤꯡꯗꯦ꯫ ꯅꯪꯒꯤ ꯅꯥꯛꯇ ꯂꯩꯗꯨꯅ ꯅꯪꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯨꯗꯤꯡꯃꯛꯇ ꯁꯔꯨꯛ ꯌꯥꯅꯤꯡꯉꯤ꯫ ꯉꯁꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯒ ꯇꯨꯝꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅ ꯅꯪꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕ ꯐꯪꯗ꯭ꯔꯤ꯫ ꯑꯕꯦ, ꯅꯪꯅ ꯅꯨꯡꯁꯤꯕꯤꯔꯛꯄ ꯃꯤꯀꯨꯞꯇꯣ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯈꯟꯖꯒꯦꯀꯣ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯉꯥꯏꯖꯔꯤꯌꯦ ꯅꯪꯒꯤ ꯅꯨꯡꯁꯤꯕ꯫
ꯆꯦꯛꯁꯤꯟꯅ ꯂꯩꯌꯨꯀꯣ ꯑꯕꯦ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩꯗꯤ ꯀꯌꯥꯅꯤ ꯑꯗꯨꯕꯨ ꯆꯤꯝꯕꯥꯜꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯗꯤ ꯉꯝꯗ꯭ꯔꯦ ꯊꯧꯕꯒꯤ ꯋꯥꯔꯣꯜꯗꯨ ꯂꯣꯏꯔꯛꯄꯗ ꯑꯕꯦ ꯃꯣꯃꯣꯅꯣꯛꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯏ ꯑꯕꯦꯅ ꯗꯥ ꯊꯧꯕ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯕꯤꯔꯤ ꯀꯩꯒꯤꯅꯣ ꯑꯩꯒꯤ ꯐꯤꯕꯝꯁꯤꯗ ꯊꯧꯕꯅ ꯅꯪꯒꯤ ꯁꯦꯡꯂꯕ ꯊꯃꯣꯏꯗꯣ ꯑꯩ ꯀꯂꯛꯆꯩꯌꯦ ꯑꯕꯦ ꯋꯥ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯗꯨꯅ ꯍꯣꯏ ꯗꯥ ꯊꯧꯕ ꯑꯩ ꯑꯝꯇ ꯊꯝꯒꯦꯀꯣ ꯑꯃꯨꯛ ꯇꯧꯔꯛꯀꯦ ꯕꯕꯥ ꯂꯥꯛꯄ ꯃꯥꯜꯂꯦ ꯊꯧꯕꯅ ꯇꯧꯔꯛꯑꯣꯀꯣ ꯑꯕꯦꯅ ꯍꯣꯏ ꯑꯗꯨ ꯍꯥꯏꯔꯒ ꯐꯣꯟꯗꯨ ꯀꯛꯏ